Manipur amasung Myanmar ga lonaba ngamkhai sayenaba loisinanaba Manipur gi lam khara pithok pisin tawraba yai. India amasung Myanmar laibani ki Manipur ga lonaba ngamkhai paringni sahi kya ki mamang gi sayinaduna ngasi fawba waroisin purakpa ngamdana lakpa mafamsing gi waroisin puraknaba laibani gi marakta maru oina Manipur ga lonaba mafam khara pithok pisin tawnaraba yai ri. Wapam masing ngarang New Delhi da pangthokpa paw gi mifam amada External Affairs ki wangang loi Ranjit Jaiswal na phongdokkhibani magna haikibada haujuk Manipur ga Myanmar laibaka lonaba mafam kharada sayetnaba leiduna waroisin purakpa mathok tari masigidamak laibak ani gi marakta wari sanaba amadi khana nainabagi thabak sathari laibak ani gi marakta leidiba ngamkhai gi sayetnaba si loisinanaba honabada Manipur gi lam khara Myanmar pithokadra haibagi matangda hanglakpa wahanggi matangda asengba wapam phongdokhidraba suhiramasi gi matangda waroisin puraknaba kanna Nainari haina phongdokhi panba yabari United States ta based of magazine Diplomat hiramasi gi matangda Delhi na khanari haiba wapam phongdoklakraba matung Jaiswal gi wapam islakmani magazine Diplomat mamang tha July gi tang taragatre ta phongkiba report amagi matung ina Myanmar amadi Manipur ga lonaba border pillar number 65 amadi 66 ki marakta leiba sayetnari ba lamsing gi waroisin purakna bahonabada Manipur gi lam square mile 1.4 Myanmar ga onthoknaraba yai phongkhibani hariba border pillar number 65 amadi 68 ani ki distance asi saron kilometer 2.8 ni masiga loinana Manipur gi lam Myanmar ga onagani hariba sina Manipur gi Sandel district ki manungsanba aduga Myanmar gi na second region gi Kabo Bili ga tainabadani hari India amadi Myanmar laibani marakta ngamkhai paring asi Manipur yauna awang nongpok ki state Arunachal Pradesh Nagaland amadi Mizoram yauna puna kilometer 1793 Ministry of Home Affairs ki matungina hariba apunba kilometer 1793 ki ngamkhai paring asi ki manungda kilometer 1793 border filler gi matengna demarcation tawbolokre aduga kilometer 113 maru oina Arunachal Pradesh ki Lohit sector amasu Manipur gi oina Myanmar gi Kabo Bili gi marakta leiba lam demarcation tawdana leiri ani sire ahum sokli ngarang numidang pung tararum tabada Bishnupur district ki Nambol police station ki manungsanba utlau Kobilia makhongda khamdun leiba tata tipper ani da atopa tata saka taraga mari panba lorry truck amana thomjinwada ani sire ahum sokli tata tipper ani edu yadaba ama yaubadigi lambigi matai de semduna leiringaida nambolomdagi thogalakpa lorry truck aduna maning thangba tipper adura thomjilakhibani hari thaudo adura miyo ani laikana bangamdana thaudo thopamda laikhidi aduga miyo ahumna soktuna Rims hospital pukhatuna laikana ki hari paukhom piraktrabadi kari khongjang sangsingani haibdu lakthoklagani state asida Hura Lonada Sangsinduna Lacing Kraba Mito Miansa Sing Takthoknaba NRC update Toraba Matung Census Togani Havigi Sapsaba Pirep Ama Manipur Lang and a Loraba Matung August Taru Pawgi Manung Miam Laktonaba Takip Matam Pawgi Manung Langaki Makidigi Bakum Pirakta Tarabdi Makata Bakari Kongjang Sangsingani Hava Miamda Lakthoklagani Haina Campaign for Just and Fair Delimitation Gi Convener Jitendra Ningombam Phongdokri Wapamasi Tawal Kaitel Pambi Mathak Makha Apunba Meitei Community Joint Coordinating Committee Taragani Pan Club Amadi ZFD ga Punakusam Nana Sinduna Tawal Kaitel the Pangtokiba Census Tawdringai NRC Hana update Tawgadabani Habigi Matangda Pamkiba Miyam gi Mipam Aduga Mari Lainana Phongdokibani Zetendra Ningombamna Makha Taraduna State Asida Hura Lonada Sangsinduna Lacing Kraba Mito Miansa Sing Takthokna pa NRC update Tawraba Matung Census Tawgani Habigi Sapsaba Pirep Ama Manipur Langana Loraba Matung August Taru Pawgi Manungda Miamda Laktoknaba Thakiba Matam Pawgi Manungda Langaki Makidigi Pakum Piraktaba Tarabadi Makatana Kari Khongjang Sangsingani Haiba Miamda Laktoklagani Loinana ZFD Task Force na Sangsilakpa Khongjang Singda Lamdamasida Lairiba Miamna su Angama Mating Pangbiu Manipur Thokliba Lana si Kuki amadi Meitei ani gi marakta thokpa lana ti Thokliba Lana si Manipur thukaiba pamba amadi Manipur kanba pamba miyoi singi marakta thokpa lani Kuki khudingmak
lan pamdi mapalamdigi narol sangsilakpasin kuki narcoticsna lamdamasiku yellow mising landarakpani mitop sing narol lamdamasita sanglaktuna singi mapam kayada khunda leitaduna leisilaba matung singmai kya kokthokuna poppy plantation toraba matung madudagi phanglakpasin pamaduna afaba makhulki kusuk khulai leisinduna misam yamda landaba makhoi goeba separate administration ama siamna bokhonaraglibasida lenga asina karisu tawbangamdana leidi aikhoigi leibak tungi mirol kanana bohonabada state asida tha asigi taragatretegi hogani haina thaurang liba mikok thibigi thaba asigi mongoinana lamdam asidagi mitop miancha kya khandoklaba matung mikok thibiyu haijubada lenga asina yadriba karigino kariguma miyamna pamliba mitop khandoklaba matung census ki thabak sathagadabani haiduna talbi demand asigi ona tainabada lenga ngami matagum census ki thabak paikhalak patarabadi makhal makha kya gi khongjang sangsilagani haidi ani Sire3 Sokle Ngarang pung tararum tabra Bishnupur district ki Nambol police station ki manung sanba ullau Kobiliya makhong na khamdun leiba tata tipper anida atopa tata saka taraga mari panba lorry truck amana thomjanabada ama Sire3 Sokle tata tipper ani edu yadaba ma yawbadagi lambi gi matai de semduna leidingai da Nambolomdagi thogalakpa lorry truck aduna maning thangba tipper aduna thomjalakibani hari thawdo adura miyo eni laikanaba ngamdana thawdo phupomda laikidi eduga miyo ahumna soktuna rims hospital pukatuna laikanari hari nonglep tana taban urkhul district ki mafam ayamba isaw mayuknari kamjong district ki nambalok turel mathakta saba valley bridge ising iraina sendakhri Houkhre Bishnupur sida nonglep tana taban maram oiraga urkhul district ki mafam ayamba isaw mayuknari Kamjong district ki manung sanba Satrikhul da leiba Nambalong turel mathakta saba valley bridge akanba ising iraina sendakhri isa usna maram oiraga lopham kyama su ising thomjingkhri pa usna makata na hairibana Houkhre Bishnupur nini romasi nonglep tana taban maram oiraga Kamjong district phauruga seliba turel ayamba imai wongkali district asigi Satrikhul da leiba Nambalok turel gi mathakta sariba valley bridge asi Satrikhul amasum Kamjong district ki Samphung block ki mayada leiba Indo Myanmar border gi khungang taragani thoigi imai gi yamna maru oiba lifeline amani hairiba thong asi haukiba July kunga mathuida Kuki militant singna sakti leiba bomb sejinaduna thugai kibani adumapo thong adu bomb sejinaduna thugai khrabasu torel asigi imai nem tharingai matamdadi miyamna khongna lanthok lansin toramba yaramani dubo nonglep tana tabana turel asigi imai hengalak pamas isingi irai kanbana maram oiraga thong asigi atatpa nakal namagi saruk adu isingna sentakibadagi haujikti lanthok lansin tawbada su yadre haki amaromda nonglep tana tabasina maram oiraga ranajak kongi turel imai Khudong thiba thaki mathakta seli turel imai pathorakpana maram oiraga ranajak kongi turel imai Khudong thiba thaki mathakta seli turel imai pathorakpana maram oiraga lophong kya ising thomjingkhri loinana Singjaroi gi jaga da su landslide thopari gi miyam satok isinda Khudong sadaba kya mayonari Ramnajak thongasi phungsamdigi hawraklaga Myanmar gi Sinwin river da takigadabani turel asigi imai leptana wangkhalak pasna miyam mi paiba kya pawnari Laini turel hairaga sukhangnaba Naurai turel gi imai wangkhalakpadagi manak nakna leiriba lophom kya ising thomjingkhri turel asi urkhul town gi hawraklaga urkhul senapati border gi sarukta phawraga sienmani nonglep tana tabana asina maram oiraga turel asi danger level gi mathakta seli turel asi gi imai lep tana wangkhalakpa asina lai village ki lophom kya ising thomjingkhri local farming community singi sauna mang takli local source ki matung inadi lai village ki lophom singna nauna lingba lauhon kaya mang takli mafam asida leiriba miyam singlo singu tawraga makogi punsi mahing oibana lopham kaya ising thomjingkiba asina sei isigi oina law lokpa ngamlaroi habigi awaba kya mayuknari Houkhre district ki Lai village amasung Kharasom village ani samnariba amata ngairaba thong asigi foundation su isaw sin amata thokli Lai river is urkhul amasum Senapati district ki khul kya phawdan satlaba matung Nagaland ki Phek district phawraga Myanmar gi Sinwin turel taki gadabani Singjaroi khul lower Phaibung amasum Laikhul asi samnahaliba hanging bridge asi haujikti leitrabanina law singu matam asida khunja sing tangai fadana turel asi kumduna lalaga sanari tangai fadana lohongba festival amasum social occasion singsu turel kumduna lalaga satpana makoi punsida khudong thring kay mayuknari henasu pawsta makatana phongdokli loinana laini turel gi mathakta sari ba handakta kuki lalawbusingna bomb fit tawdun thwaikraba lai amasum Kharasom turel ani samnahaliba valley bridge asi athubada semjanbiyo
Sinjaroi lower faibung amasum laikul samna haliba hanging bridge asisu priority basis ta yengnaga athubada semjen biu haidi Kuki CSO Working Committee na lengak ta pikhiba pung nifuga nifan gi ultimatum loikhibaga loinana Imphal urkhulambi ban hokre UNC na hauzik chathariba economic blockade asina maram oiraga Kuki jauksing na khundariba mafamsingda sana thaknaba yauna nomagi tangai fadaba potlamsing phangdriba sigi matangda lengak na miyeng sangduna UNC gi blockade asi pung nifuga nifan ga manungda hando hananaba Kuki CSO Working Committee na lengak ta pikhiba ultimatum adu thabak to onthoraktabana maram oiraga ngasi ayu angan madigi hauna Imphal urkhulambi da total shutdown gi khongjang changsin bawkhri kotogi maikei digi NH to Imphal Dimapur lambi da UNC na chathariba economic blockade asi handoktriba fawba counter blockade ki khongjang handoktanaba warep lokre hari Kuki CSO Working Committee urkhul na chathariba total shutdown asi gi manungsana Imphal urkhulambi gi mafam kya da ngasi tire mai thawa yauna nong marakta volunteer sing tholaktuna lambi thingmagi khongjang chatakre Total shutdown khongjang asida electricity, water supply, telecom service, medical emergency, airport passenger, postal service amasum security force ki gari sing ni komtokani adumainama security force ki gari sing asina civilian gari sing ngak siendun puthok pusin tawbi yaro hari Kuki CSO Working Committee urkhul na total shutdown khongjang sangsin baw khreari economic blockade chathaduna Kuki sing da atamnan awaba piriba si handok hallo haina thakiba pung nifuga nipan gi matam helaba fawba lengang na thaba amata pekhalaktabagi mayukta Kuki CSO Working Committee urkhul na total shutdown khongjang sangsin baw khre hiramasiga mari leinana Kuki CSO Working Committee urkhul gi Department of Information and Media na thadorakpa sirol amana hai total shutdown sida electricity water supply telecom service medical emergency airport chatpa passenger postal service ama security force gari sing konsuloi adumainama mathau tawriba security force na civilian gari ta satok sin tawbu yaroi sarkadaba leirabadi convoy commander natragana captain amaso major gi rank te ki tada officer in charge na committee sigi media and security in charge ta paw khorokadabne wakum yauna phongdok kiba leirabani tendak patopat luislak poina paw madana Sangai pro mamang lekai da leibi imung amada sakhangdaba miyoi singni hand grenade ama thamjilam lehari ngasi pung taruram taba matamda lamphel police station ki manung sanma sangai pro mamang lekai da leiba hobam rakesh se kuntraga mapan apokpu yai megi mayum da sakhangdaba singna Chinese hand grenade ama thamlam lehari police ki pawshin high hand grenade adu imung manung gi miyoi singna ngasi ayu thengnarakpadigi police ta paw piraba matung Manipur police ki bomb expert ki kangbuna laktuna aso engam yauduna lakthokre hauzik phawbi oina di kanana kari maram gi damak hand grenade adu thamlam libano haiba khangmangam dri hari